Feedback channel la tabiriba singbo taram nok sinjabak loinana ngasi December gi tang 8 ingkumja lising ani kunmathoi Leibakpokpa numit ki khomjinba pau lobirasi. Coronavirus ki Omicron variant na Thailand, Latvia, Nepal dasu Omicron gi tamthiraba variant ki laina pakpa miyoi kaya thengnare. Pakistan na Leibak Tramanga gi international passenger sing lakpa thingjinkhre. Hairiba country sing adudi Hungary, Netherlands, Ukraine, Ireland, Slovenia, Vietnam, Poland, South Africa, Mozambique, Lesotho, Botswana, Zimbabwe, amasung Namibia su yauri. Nepal da Omicron ki laina pakpa miyoi ani thengnare. America ki raija tara tarukta Omicron na tapna sandorakli amasung kiningai gi masak oire. Center for Disease Control and Prevention ki chief na hai ki madudi yamna kupna leibak aduda cheksin thorang su lori hairi. Myanmar ki court na Nobel Peace Prize fangkrabi Aung San Suu Kyi bu chahi mari ki jail da saja pikre leibak adugi army ki mayokta ain na thingba thabak kaya chathei haiba ki maralda Myanmar ki court na saja adu pikibani. Haukiba February ki lising ani kunmathoi dagi mahakpu house arrest tawduna tamlakhibani hairi. Russia ki president Vladimir Putin bu Prime Minister Narendra Modi na taramna okre amasung media ki mangda leibak ani asigi business amasung trade ki matangda Russia na matam pumbada saugatkani haina paudam ki. Inkumja lising ani kunmanga phawbada $1 billion kunthra Bharata invest tawgani haina su Russia ki president Vladimir Putin na thajaba pikhi. Nagaland gi Mount Jila gi irangda leikhidraba miyoi taramari gi asiba hakchang poloikhre thauram aduda Nagaland ki Chief Minister Neiphiu Rio su yauki Armed Forces Special Power Act lawthoknabasu Kendra Sarkar da Nagaland ki Chief Minister na appeal tawki. Khetri mayai lekai dalaiba ABA Community Hall da All India Tanjime Insaf ki mapan suba Foundation Day pangthokre ngarang ayok ki pung 13 dagi pangthokkiba thauramadu da Dr. Badaruddin President AITI Manipuri State Sheikh Abdul Hakim MCS amasung Khetri mayum Tamadebi UPA Adyaksha Imphal East Jila Parishad na chingba saknai reba Public Library Poetry Award chahi asigi oina hawbam saitabatini iba Mainu Bora Nungsi Sairol da piragani haina Public Library ki President Aribam Ajit Kumar Sharma na thadorokpa press note amana hairi lakliba December ki tang 12 da Manipur Legislative Assembly Museum and Archives Auditorium da pangthokadaba thoram amada mana asi lanthokani haina su press note asina makha tari. NEET PG ki counseling process tab thaki bagi maramda yaning da phongtok laduna junior doctor sing na strike tawkre Silchar Medical College dasu matam kaktana doctor sing asina strike taw bahawkre karanigi mang dasu All India Federation of Junior Doctors ki lamjingda NEET PG ki counseling tab thaduna laiba sigi yaning da phongtok laduna strike taw kiba lairabani panbeyai emergency service na tabada atopa anar layangda junior doctor sing asi khud thararoi hairi. Bagbar ki MLA Sherman Ali Jamin Pankre ngasi phadoktagi thoklagani Assam Andolon ki Shahid Singh matakta chayet nabawa nganglubagi tamak Sherman Ali bu phajin kibani. Kamakha Mandir ki lam Aurangzeb na tan tawrambani haibagi matangda nomu ki chayet naba hengalakli asigum wangang sigi tamak mapam da tihing ki MLA Aminul ki matakta FIR thakat khre. Paulo Ijere feedback channel bu tabiriba sing bu thagatchabaga loinana video bu like tawbiba aduga channel asida anau boirabadi subscribe tawsinba asidanga haijeri.